Ngasi phongkiba tongan-tonganba pausisingda yaukhiba pausingi update pijari ahanbada maroiba pau nongmagi kaitharagliba aikoigi fajaraba chanabi amadi niti niyom kaya asi ngaktuna setna thamhaudragadi yeknabaga lan tawdragasu aikoi ithanta muthragani haina arambai tengolgi PRO Robin Mangang Khwairapamna phongdokhre Azizur Rahman Alliance Tiger Party dagi tanthokraba miyoini party ga hiram amatada mari leinade haina charai rongmana phongdoragli Bangladesh ki election lauthokhibaga Dhaka da India gi mayokta phongna leiba leader ama kaptuna halamle lenga ki lam yonthoknaba khonabagi mayokta kwakta gi miyamna governor da memorandum piduna wakatkre Myanmar gi former MP amana Manipur da Kuki militant group Nepal gi lusingba oiri Indian passport su pairi voting right su phangli sahi ani gi angang hatpada maral leiba miyoi president na ngapi gidire BJP gi central leader singi akanba wafam tabada Manipur gi MLA sing humang kangnare lengak semdringai da nungsinana leimina kho haina khanghalakle Sydney gi Bondi Beach terror attack ka miyoi tara nithoi sire kunmapal sokle yerumda cancer ohenba yaba masak yawi haibagi matangda chijinba hogre India amasung Myanmar da base toba KIA ga second agreement sign tongnaba asina India gi awang nopok lamdamda asoba awonba ama purakpa yai hana expert singa pulokre Home Department anoba technology sizinaduna drug free ohenaba governor AK Balana pautak pikre center na state coding maki SC amasung SD nupi officer sing asoba post ki damak deputation da tharaknaba khanglakre Hauzik pausing amuk sandongna pijari nongmagi kaitharagliba aikhoigi fajaraba chanabi niti niyom kaya asi ngaktuna chetna thamhaudragadi yeknabaga lan tawdragasu aikhoi ithantha mutkhregani haina arambai tengolgi PRO Robin Mangang Khwairapamna phongdokhre mahakna asumna hai Tangkul thokpa lai harauda tangkul thokpase Andro Drakai na mafam amada kuira khara chahi khara gi mamangda mi sina bau yawgram yengba nungai public ima indo liche chali pai pul mayam phamiba laibong da yu thaksal laga tangkul sabagi ming thoklani phajana bitiniyo mong mato action acting mayam tawrani yeng hai da mayam tawrani yengba nungai da gi mi phuna ra sina ba yawgram mani leramani na akhang hai da tana bi ta re Henjan mathau tu tau bidra loy. Marami ichi ni nau mayam loy yen minari ne ba. Kali ina koi na mata henjan mathau tau ris. Jati atopana su purba atopana su nok na re. Mai tai si kai tau ris bo hai. Yaung da ba ya da ba ishwar gi niti nyom do. Madu yawan la loy. Kai do ina koi na madu da yen ba mi na no mai ta ba. Lupa ga lupi gi oi ba po tu lai bung tu da lai sang tu da lai mang tu da miyang mang tau dei bram kai ro. Sisu nat ki oi ba sa ne bi da kai thar ku maram ne. Makha tarakpada PRO Robin Mangang Khwairapamna asumna maki Facebook account da amuk post tawrakhi aigi official Facebook account asi hauzik post tawjariba asi natana atopa amata isana paiba leite aduna aigi ming amadi photo yaujaraga atopadagi lakpa message natraga request or whatever anything aiga mari amata lainajade haijari mingonda request lakpa yauraba male aduna pawasi miyam hubna share tawbiduna pumnamakta khanganbiu haina phongdorakli Mayang Imphal gi Bengal Yangbi Lekaidagi Wangmayum Azizur Rahman atopa ming Tiger asi party dagi tanthokraba miyoini party ga hiram amatada mari leinade haina aina thingkraba pambaina luchingba lalolup United National Liberation Front UNLF na phongdorakli lalolup asigi Department of Publicity and Education gi secretary Charai Rongba Thokchomna kuyek piduna thadorokpa chirol asina hai Tiger hairiba miyoi asi haukiba chahi lisingani kulhumdoi dagi lisingani kunmari fawba party gi member ama oina thabak tawrami party gi chana kanglonbu ngakpa ngamlaktabadagi Tiger asi party dagi tanthokraba miyoi amani mahakna hauzik miyoi kharagi khutpu ama semgatlaga chathariba thabak thoramsing asi party ga karigumba hiram amatada mari leinade Tiger na anti social oiba thabak tawram amata tawroidabani karigumba mahak amasung mahaki kangbuna anti social oiba thabak tawrabadi maral adugi damak party na charak pigani haina cherolasina makat tari
Bangladesh ki election lauthokiba ikan kanadana hokiba irai numita lebak adugi capital Dhaka Prime Minister Sheikh Hasina gi mayokta chathakiba protest ta lusingkiba anti-Indian radical leader Sharif Osma Hadi motorcycle da lakpa masakangdaba miyoi ahumna nongmaina kaplomkiba thogdoka mari lainana Bangladesh amasung India lebak anigi marakta nongna ungkhanaba thokle chakangdaba singna nongmaina kaplomkiba aduda Osma Hadi makokta nongmaina panbadagi komada hauzik leiri akhanaba air ambulance amada ngasi Singapore da puraba yai Dhaka Metropolitan Police ki maikaidagi Hadibu nongmaina kaplamlaba matungda India romda chensinki haibagi evidence amata hauzik phawbagi oina phangdrabasu Bangladesh ki interim administration gi Mohammad Yunus ki maikaidagi thaudok asida chenariba miyosing adu phanaba honabada India na mateng pangnaba khangalakre adubu Qatar da base tawba journalist amanadi Facebook da Hadibu nongmaina kaplamkiba aduda chenabani haina singnaba sing adu India ki ngamkai lansinduna chensinkre makoi sing adu hauzik Assam ki Guwahati da lai haina thagalakibadagi Bangladesh amasung India lebak ani ki marakta ngawna ungkhanaba adu thokibane Hadibu nongmaina kaplamliba miyoi ani adugi manungda amadi Chhatra Liki hana lusingba oiramba miyoi amani hairi nongna oirakliba phibam asiga mari lainana ngarang nomaijing numita Bangladesh ki Ministry of Foreign Affairs na lebak aduda lairiba Indian High Commissioner Pranay Verma Samon Togre Loinana India da Changjapam Logduna Lairiba Bangladesh ki former Prime Minister Sheikh Hasina na Mahaki supporter sing Bangladesh da terrorist activity sing Sathanaba Honaribasi Tingnaba Kangalakre Loinana Bangladesh da Irang Thokpa Yaba Wangang sing former Prime Minister Asina ngang sakliba sing adu tawdanabasu akanba wapam thamlakre hari Bangladesh da nongna oirakliba phibam asina maram oiraga election commission ge maikaidagi lebak adugi mikalda mirep oigadaba sing akanba security cover pinaba mari lenaba police official singda khanghankre Ayaba yaudana Kwakta Government High School ki lam yonthoknaba honarambagi matangda Bishnupur district ki Moirang-gi manung chanlan laiba Kwakta gi khunja singna Manipur gi governor da memorandum piduna wagatkre memorandum aduda palliba maru oiba wafamdi higher secondary ki thakta onthoknaba thorang lokhatkraba school 18 gi manungda Kwakta Government High School su yauri chahi asigi January 10 da Kwakta Municipal Council da mifam ama pangthoklaga anoba higher secondary school sabagi thabak thoram sing yengsinaba construction committee semki construction committee aduna hauji school lairiba mafam asi yonthoknaba warep adu lauki Department of Education natraga lengaki mari leinaba authority singna tanaramba tawdana school gilam yonthoknaba warep laukibani hairi hiramasi gi matangda general education officer zone 4 Bishnupur na RTI gi paukhum amada phongdorakpagi matung ina hauji phawbagi oina construction committee amata semba leitri hokriba April 5 da academic session 2013 ngakpigani 2015 ki oina school management and development committee SNDC semkibani committee aduna lenga kamari leinaba authority singi ayaba yaudana school gilam yonthoknaba thorang lokhalakliba asigi matangda akhanaba miyeng changbiduna mathok taba thabak thoram sing pakhetpiu haina governor gi pungning singsinki higher secondary ki thakta upgrade tawgadoraba school amagi lam narolda yonthoknaba honaramliba asigi matangda inquiry chathaduna maral leiba singi matakta matik chaba action lokhatpiu haina memorandum aduda phongdoklei Hokiba chahi 1974 da Myanmar da Member of Parliament MP oiramba Myanmar citizen Thanga Lianpao Guite hauzik Manipur da Kuki militant group Nepal gi lusingba oibata natana Indian passport pairi amasung voting right fangli haina report asina hari India gi international security ga mari lainana Indo-Myanmar border fencing asi yamna maru oiba ama oijarabasu Christian body singna back tawba Kuki Jomi amasung Mar militant group singna Indo-Myanmar border fencing amasung free movement regime gi mayokta lariba asigi maru oiribadi sanglaba matam asi Indo-Myanmar border gi open border singda nakal animaki militant singi free militant route ama oina lairakiba asinani Manipur da hauji India government ka su sign tawnaduna shanti gi wari chathariba Kuki militant group Nepal asibu lusingliba Thangan Lianpao Guite asi
Myanmar national oibada natana India da leiduna lebak asigi tongan ba anti national activity kaya ama sathabada haktengnana chenai adubu hariba singasi India government na khanglakpadagi haukiba chahi lisingani taramapalda Myanmar national amana matau karamna Indian passport pairam libano haiba asigi matangda inquiry ama chathakare report amagi matung ina hojik India ga su sign taunariba kuki jomi mar underground outfit singi apunba umbrella body ama oiriba UPF ki constituent partner ama oiriba ZRA gi president oiriba Thangalian Pau Guite asi Myanmar citizen amani masigi matangda Bharat Sarkar gi home ministry gi maikaidagi Manipur Sarkar gi chief secretary da notice saf tawduna Myanmar citizen oiriba Thangalian Pau Guite matau karamna Indian passport pairam libano haibagi matangda matik chaba paukum piraknaba khanganba laikre Thangalian Pau Guite asi Myanmar gi Chin state ki Tonjang township ki Palmon village dakini loinana English chamapan marifudara da Myanmar da Jongmi National Congress ki candidate ama oina Myanmar gi MP oina elect tawkhibani adumakpu mahak phagani haina kibadagi Myanmar thadoktuna chelakhibani home ministry gi maikaidagi makhatana haribana ZRO gi lusingba oiriba Thangalian Pau Guite asi lisingma chamapan marifudara manga dagi hauna Manipur gi Churachandpur district ta lairakhibani matam adudagi ngasi fawba Thangalian Pau Guite mahakki pongnapam lamdam oiriba Myanmar da chatri Myanmar citizen oiriba Thangalian Pau Guite asi Indian passport paibata natana voter ID card paiduna Indian citizen ama oina vote thadabagi hak phawba phangli mahakta natana mahakki imung manung phawba Manipur gi voter oina register tawri amaromda India gi international security ga mari lenana hojik Indo Myanmar border fencing khabagi thabak yamna kana chathari India gi northeast state sing amasung Myanmar ga lonaba kilometer lising chatruk nifu humdoi sangba Indo Myanmar border fencing khabagi thabak asina maram oiraga lakadoriba sahi tara asigi matungdadi border asi lanthok lansin yadana ikoi koisilaga leiragani Bharat Sarkar gi cabinet committee on security na border fencing khaba yauna border da lambi sembaga mari lainana mamang sahi lisingani kunmari gi March thada lupa crore lising kunthamathoi ka kaithokpada ayaba pikre loinana mamang sahi lisingani kunmari gi December dagi hojik phawbada Indian authority na India gi northeast state ta leiriba Myanmar national lising nifuni thoi kadai da leiribage haiba adusu mapping tawbaga loikre hariba miyasing asi ayambana Mizoram amasung Manipur gi singi district singda lei haiba home ministry na chapchana khangba ngamle Lising ani kulhumdoida Maharashtra da sahi ani da ngairibi nupi macha amabu rep tawraba matungda hatoklambada mara leire haina phadok pikraba Rabi Ashok Supreme Court na sibagi charak pikraba matungda miyoi asina President Draupadi Murmu da mahakpu ngakpiyu haijarakpada President na ngakpikidre haire Supreme Court ki judge ahumna saba bench amana Rabi Ashok sahi ani da ngairiba nupi macha amada chathakiba thong adu miyoibagi wakhal chendaba amasung thamoi sokningai oiba thadokni hairaduna sibagi ayaba pikibani Rabi Ashok asi kumja lising ani 15 gi September 13 da Bombay High Court ta trial chatharaba matungda kumja lising ani 13 ki January da court asina sibagi cherak pikibani court ki wayal adu Supreme Court na sinnakhrabasu chapmanaba wayal pirakpadagi aroiba oina mahakna president da ngakpiyu haina haijarakibani Manipur gi BJP MLA sing center gi lucingba singna kaurakle government ama athubada semlakani haibagi thajabada yumpham oiraga harauna Delhi da chatkhraga center gi lucingba singi akanba wafam tarubada MLA sing humang kangnare BJP gi general secretary BL Santosh amasung North East coordinator Samit Patrana chair loduna New Delhi da leiba party asigi head office da pung ani subna mifam pangkre mifam aduda Technopal AC की MLA लेटपाव हाउकिप साइकोट AC की MLA Paumilian हाउकिप अमसुंग थालोन AC की MLA फुंजागिन गुलतेसु सरुक याखिद्रे थाजबा याबा मफमदगी फंगबा पावगी मतुंग इना मखोइगी नगनबा मियोसिंग असि अना यावबना मिफम अदु यावखिदबनी हाइना चेरोल अममम थारखी अदुमकपु मखोइ अनिदी ngarangsu adum Delhi da leibadi ukhi paw asigi makhatana hai pung anirom wari sanaba aduda Manipur gi ingtapa hanjilaknaba yamna kana honagadabani haina sinnarakhi maru oina kuki MLA sing maitei MLA
singa tanaraga Manipur Legislative Assembly da hana lakhangadabani maduda tholakpa yaba kudong chadaba sing adu MLA masana thengnajagadabani samna hairabada kuki na yetpadana kuki gi MLA singna tainajagadabani maitei singna yelakpadana maitei MLA singna thodang lokjagadabani mathau taba security lauraga assembly da hana pungadabani ngasi dagina mathang sahi gi January 13 fawba Hindu gi oina lai sepa matamni maram aduna January 13 fawba asigi manungda masak thokpa thabak ama hana uhangadabani karigumba wafam asi thabak to onthokpa ngamdragadi karamba matam fawba assembly dissolve tawraga thamgadage haibadu nakhoina adum khangjau Kashmir da sahi ahum hena PR thamkibadu ningsingu haina yamna akanba warning tawrakre Pawasin hai Kuki Naga Maitei MLA Sing Punna Unaraba Matungda Kuki Kaktagi Oiba MLA Singia Maitei Kaktagi Oiba MLA Singa Tongan Ba Mifam Pangtoki Mifam Aduda Government Ama Semning Bagi Apamba Lay Adubu Masak Thokpa Ing Tapa Hanjan Bagi Pibam Amadi Nakoina Uhangadabani Karigumba Marai Taunaraklabadi Nakoigi Mataktasu Akanba Mijeng Changani Haina Kihelaki Hairi BL Santoski Akanba Wapam Nayam Adu Tarubada MLA Sing Mipaiba Paunaki Government Ama Semlagani Haibagi Harauna Chatluraga Polum Ama Nansilakpada Humang Kangnare Atopa Paugi Likun Amana Hai Ngarangi Mipam Aduda Kuki MLA Ahum Saruk Yakidabadugi Manungda Ani Amadi Makoibu Loiba Kulai Paiba Kambu Amana Yamna Kana Athingba Pirakpadagi Mipam Adu Yaubangamdaba Uramgani Haina Lawi Masimagna Kuki Jo Singi Maraktasu Napak Tanabagi Pibam Ama Ure Australia gi Sydney da leiba Bondi Beach da kulai paiba mioi anina chatharaki ba attack da mioi 32 sire mioi 18 sokle Sydney da leiba Jiu Purup gi mioi singna sahi gi oiba kumai ama pangthok lingai da attack adu chatharaki bani social media da thagalaki ba video singda amuba masu gi visual set pa mioi anina Campbell Parade gi Bondi Bolivian faunaba mafam amadagi nongmai round kaya marum kapa uki kadaijamda lining chatpa mioi singna hanu kaha haina khangnaba numit nepalni gi oiba kumai ama pangthok lingai thodok adu thokibane kumai aduga mari lainana Sydney da lediba Jiu Purup ki mioi sing thorom pangthokpham da tinki miyam tinduna thorom pangthokpa hek horakpaga ikhang khangudana nongmai kapsilakpa horakibane madugi matung pulisna attacker ama hatlaga amana phauki hairi Yerumda cancer oyanba yaba masak thingnare haiba wakat lakraba matungda Karnataka gi Food Safety and Standards Department na tungan mafam chani romdagi yerumgi sample sing khongatlaga changyeng tawba hogre capital city Bengaluru dagi sample yankai hena lokhatki state adugi tungan ba mafamda hangliba supermarket mall amadi local market singdagi sample sing khongatlaga laboratory da changyeng tawnaba thorang lokhalakpani maikei kayadagi wakalakibagi matung ina mafam ayambada marang kaini yoliba yerumda AOZ Koba cancer ohelakpa yaba masak ama yawi miyamgi wakat taraba matungda department asina yerumgi sample sing khongatlaga laboratory da changyeng tawnabagi report mathang sahida pikhatlagani Delhi da su yerumda AOZ hariba hakchang da khudong thingningai oiba polam yaure haibagi wakat lakrabani India amasung Myanmar da base toba rebel group Kachin Independent Army KIA ga ikui kuidana loan agreement sign tawnaba asina maram oiraga India gi East policy amasung Kaladan project da miyeng thambaga loinana project sing asi phauduna chatkadoriba India gi North East state singda kam thengna chakhotpa yabagi mami taba hore haina expert singna analyze tawri China na lebak asiga tainana leiriba Myanmar gi Sipwe amasung Pangwa region da yamna tangba earth element haibadi diprosium amasung tabium haina khangnaba magnetic ki permanent oiba papangal kanba earth element asibu lokthoknabagi damak KIA na dominate tawriba mafam asibu earth element sing asibu lokthokpa yanabagi damakta agreement inabagi kayarak hana honakibani adubu China ga KIA ga agreement tawnaba ngamdana lakhi marak asida India na Southeast Asian country sing phaunanabagi damak Trans Asian Highway amadi Trans Asian Railway sengotnabagi thoram sing kumang choksilakpa maramna ikui kuidana South Asia country singa India ga phaunaba ngamlagani masina Southeast Asia country singa India ga lalol itik tawbada hena kumang choksilagani haina expert singna phongdokli adubu yamna ngaglibadi Myanmar gi China border da leiba Deep Way amasung Pangwa region da target tawduna paikhatliba Myanmar gi Kaladan multi modern transit
transport project asida Indiana mafam adubu occupied tawriba rebel group KIA ga mai pakna loan agreement tawnarakpa asina amuka hena India da technologies haibadi avians amasung will Taiwan da sizinnagadaba diprosium terbium import tawduna tongan ba industry singda piba ngamba power amadi technology sing marang kaina India da phanganba ngamlagani hainasu panari atangwa makalgi art mineral asi China ga naknana laiba Myanmar gi township Siwe Traulo Pangwo Kampi KP amadi Wanauda masing yamlaba art mineral asi deposit tawduna lairi karigumba kaladan project asi mai pakna India yauna paikatpa ngamlabadi hariba art mineral sing asi second world war matamdagi Myanmar amsung India phauna halli haina phongdokre Governor Ajay Kumar Balana Manipur Police Administration da state asigi law and order ngakpa amadi state asibu drug free ohenna bahona drone AI tool yauna state of the art technology siznaduna surveillance ki mapangal kangkhat anaba pautak pikhre governor na luchingduna lok sabha da pangthokkiba home and police department ki oiba state level conference da Manipur Police Administration da pautak asi pikhibane mifam adu Raipur da haukiba November 19 dagi 30 phawba chathakiba DGP IGP conference lisingani 15 da pukhatkhiba wafamsingdagi phanglakpa maru oiba outcome sing khana minanaba pangthokibane Lok Sabha da pangthokiba maifam aduda DGP Rajiv Singh DGP IGP conference da Prime Minister amadi Union Home Minister na pirakpa recommendation sing adugi matangda governor na kupna khanganki loinana law and order gi mapangal kankhat hanaba counter terrorism left wing extremism NCODR disaster forensic po hiram khudingmakta sizinaba women safety da miyam thamli haiba wafamsu governor da paudamki governor gi maikaidagi DGP da police personnel singbu hands on training pinaba amadi capacity building hengathanba mathau taba thabak tharomsing paikhanaba khanganki mifam aduda home commissioner ADGP DGP DIG amadi tongan ba district SP singna saruk yakhi Supreme Court na takiba rai amabu honor tawduna central government na India pumbada chanariba scheduled tribe haibadi AC scheduled caste haibadi ST amasung under backward classes OBC da piriba quota sing niyam chumna chanahanabagi pandamda center gi mari lainaba ministry da lairiba department singda deputation oina thabak tawonbagi damak state singi chief secretary singda khangankhle the Ministry of Personnel Government of India na state singi chief secretary singda official oina tharakiba notice aduda awangba thaki post pahengadoriba ST amasung SC gi oina nupi officer sing deputation oina tharakadabani officer sing adugi damak matik chaba representation singsu central government pigani haina phongdoragli SC ST gi nupi officer sing adu deputation oina tharaklaba matungda center gi maru oiba post sing haibadi central staff scheme chief vigilance officer amadi central public sector enterprises amasung atopa central government ki organization singda deputation da thabak tawanduna niyam chumna India pumbagi chanariba SC ST amasung OBC gi kota asibu ningthina chanahanduna Sothana lairiba SC ST amadi OBC gi citizen singbo makoigi punsi chakhot thorang pinabagi pandamdani hairi Makatarakpa pawda Manipur thokliba irang asi loisinna ba honadrabasu anoba lengak ama January tha phawbagi manungda semlaba yabagi thajaba leire haina MLA kharadi haraunare Center gi BJP luchingba singna koksilakpadagi Delhi da changkhiba maitei gi MLA kugi gi MLA sing Delhi dagi BJP headquarter da punna phaminna duna state asida shanti hanjilaknabagi wari chanakrabasu Manipur da thokliba irang asi loisinduna tangdu leitaba Manipur ama ohengani haibagi matangda Bharat lengakna lokpham thokpa tawdang adu mayek sengna logani phongdok khidrabasu athuba matamda Manipur da anoba lengak ama semlakpa yabagi oithokpa yamna nakna leirakpadagi BJP MLA sing harauba haibadu oinakhre pause sina phangba paugi matungina Maitei amasung kuki MLA singna ngarang BJP gi General Secretary BL Santos amasung party asigi North East Coordinator Dr. Samit Patra anina share loduna nungthil mifam pangthokiba adu apaba maikei gi lakpa ama oikhi adubu Manipur gi BJP
MLA singna Manipurda halaklaba matungda anokba lengak ama semlagani haina haraunarabasu semgadoriba lengak adugi lusingba haibadi Chief Minister kanana oigadoribano haiba khangba ngamdri loinana anokba lengak sembada kuki MLA sing thamoi sengna yarabara haiba adudi mayek sengna khangba ngamdana hojik leiri amaromda Thenglabada January fawbagi manungda anokba lengak ama sembagi thajabadi yamna leire hainadi BJP MLA singi manungdagi phongdoknarakpa leire adubu Delhi da pangthokkiba mifam aduda BJP gi national leader singna akanba wafam oina thamlakkiba hairabadi Manipurda thokliba irang asi makatana chathadanaba maitei amasung kuki MLA animakna achoba thodang logadabani BJP gi MLA singi manungda matam kuina napak tanaduna amaga gi manakta yanadaduna lairakliba asi tawroidabani Amato oina punsinduna Manipurda thokliba irang asi loisinaba kuki amadi maitei MLA animakna honagadabani haiba wafam asi thamlakhi hairi Ngarang chathakiba parliament mifamda opposition gi MP singna akanba mongda protest torokpadagi Lok Sabha gi proceeding nungtil pung ani fawba yaithoklore New Delhi da ngarang Congress party na silaga pangthokiba rally amada Prime Minister gi mayokta akanba kholau kaya laukiba adu ngasi gi parliament mifamda AICC gi president Malik Arjun Kharge amasung Lok Sabha gi opposition leader Rahul Gandhi na sengdoknaba parliamentary affairs minister Kiran Rijiju na hathu kaukiba pawgi mifam amada phongdoki ngarangi opposition party na silaga pangthokpa rally aduda party gi worker singna Prime Minister Narendra Modi gi mongpham tawgani haiba akanba kholausing laukiba adu khwaidagi laibak thibani haiba wafam su Union Minister Kiran Rijiju na phongdoki hairi Kiran Rijiju gi wafam adubu ganingdaba phongdokladuna Lok Sabha mifamda opposition member singi maikaidagi akanba mongda protest chathaki maduna maram oiraga Lok Sabha gi proceeding nungtil pung ani fawba yaithokibani nakal amaromda hojik chathariba parliament mifam asida BJP gi Lok Sabha gi MP khudingmak ngasidagi mapung phana saruk yanaba party asina whip issue tawkre haukiba tang amadagi chathaba haukiba parliament ki ningtham mifam asi lakliba December 18 da loisingani mifam gi aroiba numit fawba asida BJP gi Lok Sabha MP khudingmak ngasidagi mapung phana saruk yanaba party asina whip issue tawkibani hairi Mahatma Gandhi National Rural Employment Guarantee Scheme gi mahut singadaba bill ama parliament ki ningtham mifamda puthokre Viksit Bharat 2048 ki pandam phangnabagi wakhalonda puthorakiba bill adugi ming Viksit Bharat Guarantee for Rozgar and Abhivika Mission Gramin kawi Asambida VBG Ram G kawi bill adu soidana pass tawnabagi damak BJP MLA sing kudingmakna Parliament ki mifamda saruk yanaba whip issue tawki kumjali singani mangada matamadugi UPA government na khungangi lamda leiriba miyoi singbu chahi amagi manungda numit chamani thabak pinabagi pandamda MG Narega scheme hodokibani scheme asigi mihut singadoriba anoba thorang asina khungangi miyoi singbu numit chamaga kun mangani thabak pinabagi wafam yauri thabak loiraba matungda chayol ama natraga numit 15 gi manungda kusuman phanganbagi wafamsu bill asida yauri asigumlaba apikpa matam asigi manungda kusumal phangdaba thoklabadi unemployment allowance phanganbagi provision amasu bill asida yauri anoba asigi matungina scheme asi category mari thongna khaidokli hariba category sing adudi water security rural infrastructure livelihood infrastructure amadi disaster resilience ni low uba matamda khungangi miyoi singna thabak chinba maramna kunja singi kudong chadaba matam yenglaga thabak suganbagi wafam bill asida yauri manung mapan phauna thabak tawonbaga loinana semjin sajinba yandanabagi pandamda biometric amadi geo tekna singba singi thorang lokhatpaga loinana sinmi singna wakatpagi kudong chabasu phangangani hairi Makha tarakpa aroiba pawda editorial kalamdagi machangoiba ama lokachari madudi Nareibak Manipur kannaba BJP gi MLA sing punsinnau hairakpa ikai ningai ni Manipur thokliba chahi aniga tha taret rom pharaklaba irang asi miyamgi mihut oiriba aikhoigi MLA singna loisinnaba honaba ngamdana leirakhi yamna nungaitribadi MLA singi manungda BJP gi MLA singi marakta tokai tanaduna amaga yengthina duna leibadagi apunba pangal thona sagatba ngamdana chahi aniga tha taret rom asi leirakhi tasengna hairabada miyamgi mihut oiriba MLA sing leibagi kanaba haibadu Manipur miyamna phangba ngamdana leiri
ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ MLA ꯁꯤꯡ ꯑꯣꯏꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ BJPꯒꯤ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯗꯦꯜꯂꯤꯗ ꯆꯠꯂꯕꯁꯨ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗꯅ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯗꯨꯅ ꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯟꯗꯛ BJPꯒꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ BJPꯒꯤ MLA ꯁꯤꯡ ꯗꯤꯁꯦꯝꯕꯔ 13 ꯅꯪꯅꯅꯕ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯄꯗꯒꯤ BJPꯒꯤ MLA ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ MLA ꯌꯥꯎꯅ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯉꯔꯥꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯗꯨꯗꯤ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ BJP MLA ꯁꯤꯡ ꯌꯦꯡꯊꯤꯅꯔꯤꯕ ꯑꯃꯒ ꯑꯃꯒ ꯎꯅꯕ ꯌꯥꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯂꯦ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯁꯤꯡ ꯂꯩꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯐꯥꯎꯕꯗ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLA ꯁꯤꯡ ꯁꯦꯟꯇꯔꯒ ꯂꯩꯅꯕ ꯃꯔꯤ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ BJPꯒꯤ MLA ꯁꯤꯡꯅ ꯈꯪꯖꯗꯗꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯗꯤ BJPꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯂꯕꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯗꯨ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯗꯦꯜꯂꯤꯗ ꯀꯧꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLA ꯁꯤꯡꯒ ꯁꯦꯟꯇꯔꯒ ꯂꯩꯅꯕ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯇꯥꯛꯆꯔꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯕ ꯐꯥꯎꯕꯗ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯗꯅ ꯆꯍꯤ 2ꯒ ꯊꯥ 8 ꯔꯣꯝ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯂꯥꯟꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯁꯛꯇꯤ ꯄꯥꯏꯅꯤꯡꯕꯅ ꯍꯦꯟꯕꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ BJP MLA ꯁꯤꯡ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯦꯜꯂꯤ ꯌꯧꯔꯕ ꯃꯇꯝꯗꯗꯤ BJPꯒꯤ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯧ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯧ ꯁꯦꯟꯇꯔꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯒ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯑꯁꯤꯃꯛ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯟꯃꯈꯩ ꯑꯩꯈꯣꯏꯒꯤ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ MLA ꯈꯨꯖꯣꯛ ꯈꯔꯅ ꯃꯔꯩꯕꯥꯛ ꯀꯟꯅꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯔꯣꯝꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯨꯅ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯖꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯁꯤꯡꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ MLA ꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯟꯅ ꯊꯝꯕ ꯉꯝꯒꯗꯕꯅꯤ